Mekola relief camp ta Luhongba Kuidribi mau Naha ama Thouri Yanduna Siramle. Nauna mayum palakpa Kuidriba thamari romdamak ngairibi mau Naha ama ngasi numidang wairam Mekola relief camp ta Thouri Yanduna Siramle hairi. Thoudogasi matangda press na fangba pauda Thouri Yanduna Siramliba mau Naha adugi maming Sukham Ongbi Chanu, Mapuroiba Sukham James Kawi Hairi. Mapuroibagi imong manung Churachandpur Singhatagini, Irang asina maram oiduna Mekola relief camp ta Lairakhibani Hairi. Thoudog asigi matangda Mapuroiba James na fongdorakpada, Makoy ani yumbalaba matung ahanba oina, Mahaki loinabi mironki adubu, Laibak tibadi miscarriage tawkibagi thaudok aduna maram oiraga wakhalsu nungaitaba kharadi laiki amadi laina amasu nabadagi layengnaba hotnabada sel thumgi oina chawna khudong chadaba mayoknakhi ngasi khanghaudana Thouri Yanduna leirambani haina ningamdana fongdorakhi panba yabadi Manipurgi irang asina maram oiduna lanjelakpadagi relief camp ta miyoi kaya leirakhibani madugi manungda mamangdasu relief camp ta leirakhiba miyoi ahumrom masamatomta suicide tawbadagi laiki dabagi thaudoksu laikhrabani adubu ngasi fawba irang ase loisinba ngamdabana miyoi kaya awaba wakhal kayaga loinana relief camp singda lairibani